Rasina Nangbu Chakasarabo Langlena Rasidu Chongasapi Mari Puturaga Langlen de Pire Sese Langlen Pesa de Loxilaga Chelage Hoi Pajana Salo Asi Haraga Langlen Chujakri Rasisu Langlen Chakraba Matung Amuk Changla Mane Changla Perda Grisen ga Tom Thingadu college at pagitula Tom Thinna Ne Langlen Chakrabo Chakri Bungo Nebu Chakasarabo Grisen Prishum Anidu Isuksukna Kumdea Dabadawna Grisen Supagi Maram Kambarasi Nokmi Tauraga Pare Dudi Adu Haragarasi Imung de Jankri Tom Thinna Yari Nangsu Suktuna de Ledana Yamining Digo Nung Paduk Sukladifi Kumbika Linaidi Ivo Nangama Grisen Tom Thinna Suklabing Laga Sobro Tom Thin Sodu Grisen the Pi Tom Thin Machin the Soli Maring Mamang Hui Mushi Grisen Wangang Dana Gari do Kakalaga Statawi Tom Thinsu Gari do Tongkali Anidu Gari do Thoudulaga Tole Wamatangang Nadi Nyakimatung Kolesor Gari do Paktoram Laga Anidu Tole Tom Thinna Nanganui Pabungase Wamtangang the Beatrice Kaginova Grishena Asubum Ladine Suri Sikanano Nanglo Grisen Wangang Lati Mamit Aniduna Tom Tinding Tom Thinna Asubado Nasana Sukungjaba Grisen Marik Tatna Yariam Tanindigo Sanalia Mali Actually Asi Haraga Matanta Gam Chakri Tom Thin Makok to Haraga Mushimise Avirani Asi Haraga Masu Tabli Moyi Department Lom de la Asum na Dana Klasu Matang Tauri Somdana Ningol Colleagues in the Paying of Haidana Maning delay Puturakliba colleagues in the Daying Laga Tumina Unglagalay Tanjadida Ranina Sutoi Nambu Colifim Below Jibo Ngangang Dana Changpani Adum Naharapaduda Ningol Unglagalay Taraketoram Mapidu Fatfate Tuklaga Colleagues in the Paying Bahawi Ranina Aima Kolik Pimbalujina Ningolna Oyabo Tazalahori Nangole Sutpagi Ningoldo Ranina Tazalahori Habiduda Colleagues in the Tanamlaga Mangolumda Preparatory Tazadu Mangolda Famlagalami Ningolna Taza Mamaida Fatle Tulaga Nunkala How Nanglo Sindribo Ngasido ay chatleroi sirana Kaigino Yariko Yamtuna Luislo ay ngay duni Ningol chatleroi torambatu Tazagi matawduda tapna kumlai Aduti ngayak ngayo ay salo silaki Hoy sasalo silo chalomda Ningol do maninglong da amu Praprap chalaga kolik do sasipeng do aga Yamtuna kolesa na blo sili Asam na loisan baluraga nupi anito puna amu thongminaragduna gari amuk ngairagalay. Gari ngairingay duda Thanildu magi gari duda nupi ani na layriba adomda sakhamlai. Thanilna Thaza thimbiramagilaw. Thaza sunukmi Aida Thanil aikhoisu gari lakta layramini ihamtan jare. Thaza na ningolda onsilaga Abe Da Thanil Gisida Chakrasilaw Ningolna Hoy Asi Haraga Anido Punna Thanil Gi Gari de Tunglagalai Gari Manungda Thazadi Hanagumwa Adum Nganglaga Chatli Thanil Su Thazana Ngangli Kudingi Adum Ngangli
Ningoldi moina ngangi basindu tari da tadri da khangdi mamaidu nakanda lay thuklak adum lay. Ngasi Ningoldi matagduda Thanildu haifeti Ningoldi inglaga wakhalda khalli. Kau diri musirangse aishu masidi sko ko. Wakhaldu khallaga thazaga orisa sadana lakpada college tu yori nupi ani da kumthara aga thazana da Thanil changage Thanilna oi asi haraga anidu changkhigena mamai leithopaga abe Ningoldu mamai do fat leithoklaga Thanil de yengi chumu aisu khrage Ningoldu adu harakpaduda karimta haramdana mamaidu leithoklaga thazada onsilaga thaza changasi asi haraga anidu changkhri moi changkhraga Thanildu masomu gari du thaudoklaga lai gari du thauna Thanil wakhalda kuino sidi wagam tangangdi kau gorti ahinaga kaudavaduda toisalo thazadaga dum warisabaduda warawisalo wakhaldu khana gari du thauraga chakri somdana class loiraga thongnarakpani ningthi langlen tomthin ahumda puna thongminar e orisa sadana ningthina form fill up to ngasi tawrise pharabane koi hayeng di last day ni na ne mi okhap chinduni tomthinna ningthina mo adu tomthin noi hana saini se kamaini khangnari no 11 12 to pule adum close ina pule adu matam dudadi mana Grison gi maramda aingonda ga sumwari sai moise khara close orapadi maleba orapagi wari som leida wari am leikrada wari sara lakpada Grison ga mamanaba amaga moigi manakta lai tomthinda hari loirabu class lori chole se dudi mase thuiba kobuni subject ge manare tomthin na nokmi ai tomthin thoiba na mo ai na thoiba ningthi na mo ai na ningthi aduga magina langlen thoiba di yeng laga nokfe tawi thoiba su nokfe tawraga Grison na adu tomthin chupiyaraba natro tomthin na oi adu di law chakrasi thoiba sisu mohim phaw drop toramdoini adu ningthia langlen ekhu chakragi ko noisi jalo ningthina oi asi haraga nu pawhumdu pune chakri aduga langlen ningthiga su chakri thoiba su mahimda thambiramle aduga Grison su mahimda thilamlaga tomthin mahimda gari thauchil aga changai macha halukpa mukol tabada nilu thoklaga niluna nang halabo ngasi di khara thengina tomthinna oi imanaba mathiluba phare adu ima nangi chana bakari no khara semlage ima khimde chaningdi semurano asi haram laga magi kada praplaga phamungda longni hipthai aduga mamita ushili tomthin mamita amuktabna pangtharaklaga nomi tawraga machinda soli nungshiraroigi ngamdre adum nungsi thokre nangbu ai marup amani haina aina khanba ngamdre nang namidang chak tuklaba matung magi phamungda tumnaba changnara Ningolsu magi phamungda hiplaga lei mapisu lepalaitena chinthara mathantasu wang hangjai aisibu kanano mon meada leiba magi keypad phone du message lakpagi vibrate tawra Ningol phone la laiba message tu thangdoklaga yengi Thanil orami obe
Ningol message tu ubada phone do mu mutta thamchilaga mon makhada phone do thamkhriga ma tumna bhot nei kuina di tumna bhot na bani adubu yade mamitu usilaga adum lei tumda ahinduwana loikhi asumna matam khradi haukhri thanilna ningol bu unagi khana adum lakchei adubu ningol leiduna cheli unaba sumpang phangdri somdasu sainina grisandu sumduna amu hanagi punchida man hanjina botnei grisansu magi wahi khraduda thazarabra khangde handak marak sainiga yam toine chatli yam toine unei phone da wari toine sai tomtin grisan gi mongdu ma kai sai de adu mana grisan gi mongdu yaning dabadi tawi phone ani sainina kaidori nozpo grisan nomi dawna Crystal de babunga kanadraba kanadre ado koibam da chachi chilaluri kino tomthin hoi ekuplo as aina haidi ibani tam chaseba ibani kak chapas nungari aduna tomthil hoi ekui khar tawga pune chasi kino moi ke pune chepaga ibani chepaga di manaroidana hoi ado chasiko ai hairki ai ki birthday su kui dreba hoi ne nangi birthday kui dre ne kui dre ado handakti chawna tawde ne nangsu nasana khangna tawro hoi ado nangsu thabin khang lo sinjawro ai si thabam de chalukhi ge hoi asi harga phone to thamli grishana pini gipini viamna gip yam pamadi gip achobam pini mathanta ngangang dena dress to sasaloisilaga magi kadagi tholai macha tholok ubada leimana loirabo nanga ka singa saideki ngaiduna leirabani loi chalukige Fazana warigado ningthina sanoko phinganu noi babung na haibado adumakto adudagi ahenba haiganu hoi asi hairaga mapanda thoklaga punna driver du daga chakri gari du sum thauraga lakpada traffic jam oirari gari sing adwaida mai khamduna lei grisandi mamai du yengliba amada adum yenglaga lei asum nangi ha gari du khamlaga mathang amu thauba honarae asumna gari du thauba horakpaduda grisan mamai du side diving laga amuk leislae adubu mana leislakpaduda second amanini leitho ubada mana hauji ukhibadu ningslae amuk side ta phatlei thoklagi yengi adubu leiramdre haujikta mamit ukhibadu wakhalda karino khanjarae Kui nuni hausi kukalui ngorida asumna gari du thauraga lakpadagi mapana haiba mafamdu yore aduga mafamduda ma prap changslae grisan changlakpa ubada nupa amana nang sanalgimi nupadugi wadu loitringaida grisanna mane ai sanal na tharapane oh ihani Ekoi sal manungda lehubani chango adu harga grisandu prap changlapani ure kaduda masananba masak matau fujaba nupa amakha yam chinglemna sofa du da famlaga leirami grisan nupadugi manakta prap changsilaga satpham thei aduga yam lemna som paikhomba